simuling napaka ululga si panggal lay kasi na Manipur biyang ka ano ba ingon ama hapawis mo hay kasi Giming ngakpa luang aduga kangni pakan buluki secretary general oina jiri pujari mayam ngasi si akoi yamna laibak phaba numit haiba tare Manipur gi oina koi matam kuine dagi akoina mangjaraga lakpa manglana ma haiba tare madudi akoi gi Manipur gi history yamna complete oiba akoi gi mythology yauba proto history pre history amadi history amadi geography sugumlaba mayam si yamna complete oina larik amada pulop yauba larik ama phongnaba akoina matam kuine dagi khanjarakpa manglana ma khangni aduga hairiba potisisu akoina Manipur gi hajik laikriba mamangi larik singdasu akoina yam phajana uba phangdaba haiba tare aduna hajik asi akoina masi chahi ani ahum changna akoina oja sing akoi gi scholar sing tanara matungda dakar leiba larik sida changba magi masang mathum mayam ama akoina collect tawjaraga larik asi akoi puthokjare larik asi gi maming history of how Meitei how Leipak Kangleipak haibani masida akoi gi yellow ngai degi leraba akoi gi haurak ngai haiba tare how haibagi meaning di haurak ngai sida haugiba mising adugum laba yamna maru oiba indigenous oiba adugum laba mi singdugi matangda yamna complete oiba lyric ni akoi lyric asi aduga ngasi akoina lyric sida yam kanna akoina emphasis pijari bagi maramdi ngasi Manipur si akoi gi tatana haiba tare mitopna akoi gi lamsi loksinna ba hotnarakpa aduga akoi gi puwari si distort tawnaba masi fabricate tawnaba hotnarakpa sugum loba mayam sa ngasi di yararoi masi akoi gi oiba leijarami ba ipa ipuna thamjarami ba yamna asengba madugi history puwari hariba mayam sa haurak iba youth singda khanghallaga masi akoi gi tung koina haiba tare kanamtana akoi gi Kangleipak asida mitopna moigi lamne na claim torpo yadana bani akoina ngasi phongjariba leire asi aduga India lengakta India gi leiriba government da amadi prithvi gi miyam da mitai haibasi kanano Kangleipak aisi karamba lamno haibase masi tasengna khanghan bidamukta leire asi akoina phongjabani adu masi English version da phongjabani aduga next edition dadi akoi mitai mayek amadi Bengali mayek tasu masi add tawjarakani aduga prithvi gi leiriba Miyamda amadi ngasi horuk iba metegi nahasingda puwari yebsi karino haibsi yam phajana khangdaba masi khangdri bai maram se kaigino haragadi akoina ngasi bu paraiba history singkhida akoige fabricated oiba adugum laba history mayam ama yawi haibse akoina khangpadegi scholar mayam ama tanaraga ngasi di unbiased oiba yamna asengba adi masi yetpa yararoi da adum history sing ado akoina puthokna ba hotna bani haibse ngasi media gi thongda thamjari thank you